Ahanbada Maroiba Pau. Preservation Committee of Deported Manipuri War Heroes in Andaman and Nicobar Island na Port Blair da Chatuna Anglo-Manipuri Landa Lanfa oina Port Blair da Lekidaba Manipuri gi Atoba Singi Mafamda Langban gi Haikalika Tamkre. Tinjang Kaijang Daba Kunai MSMC Harabadi Luna na Leba Matautai Haina BJP Manipur Pradesh ki President Asia Rana Fongdorotli. THINGBAIJAM SANATOMBI MAMI TV News Update Lobisi. Preservation Committee of Deported Manipuri War Heroes in Andaman and Nicobar Island gi team amana Port Blair da Chatuna Kumza Lising Janipan Marfutara Matoigi Anglo-Manipuri Landa Lanfa oina Island asida loi thabadagi mafam aduda laikidaba Manipur gi atoba singi mafamda langban gi Haikalika Tamkre. Committee asigi President Tombana Luchingduna Chatkiba Andaman and Nicobar Island gi Khongchat aduda R.K. Sanahanbi, Thongam Shama Khaba, W. Luwang Leima, K. London, amasung C.H. Danesari Susaruk Yaki. Committee asina kumja lising ani tarugtagi Manipur gi atoba singi mapam ama pibinaba Andaman lengakta taknaduna lakliba Goodwill Estate su ipa ipu singi mapamda Haikalika Tamki. Panbayabadi, Committee asna Port Blair manungda laiba Goodwill Estate ta square meter listing ani park chawbalam amada matamdugi layo kraba Manipurgi atoba singi museum amasung guest house amasan na batak na duna lakibani. Committee asina pongdoropagi matung ina handaki khongchat aduda Committee asina Andaman and Nicobar Island ki mari lenaba department gi official sing unaduna tangai fadana Port Blair manung magtada haribalam asi soidana pibina batak na ki. Damalengak nasu Committee gi member singbu harautayam na okay. Goodwill Estate Committee na talibalam asi pangnabadi Manipur gi miyam na Manipur mamalaybaki damakta British ki mayuta lanting nakiba laywe kraba atoba singi mapamda Haikalika Tambada kudung chahalagani. Malayam gi ani subalanjawda Manipur da Japanese land mi kaya laikidaba adu ningsingduna Japanese kaya Manipur da Haikalika Tambalakli. Andaman and Nicobar Island ta Laibak kidamak laikidraba Manipur gi ipa ipu singi marakta ningtho fawba yaribani. Maramaduna Manipuri singi damak tadi Andaman Nicobar Island asi puwari ka tatna thanaba yadraba marueba mapam ama oiri. Khongchat asida Rajya Sabha gi member ningtho sana jawba lesembana Andaman Nicobar gi Chief Secretary da Hiramasiga Mari lenana che irakiba amasung MPCC gi Vice President Vidyapati Senjamna Andaman Nicobar gi Congress MP Kuldip Rai Sharma da aiba cheral piduna mating pangbibagi damak tobimal khangba udli. Miyam amadi Manipur lengak nasu ahenba mityang changbiu haina committee na pumnamaki pungning singsilakli. Tawaina pon thaw gi mafam Andaman Nicobar gi South Andaman gi kabin ko ki mafam sida koina cheng maru amani dang thiding maramai nang kachaba sida tawaina penbi dana mafam sida aikoi gi oiba aikoi gi kudo benok jingdugi akudo jingdugi mafam ama khaktang sa aikoi kubam yadana bagi mati ama khaktang mayam da good will ekani jaba sida thonglau parudana hangan baw en biu pai pu sina lamjing lam tak pi bagi kudung cha badu mata dipina bi ko nan jari he tengwan mapui bungo he lining thoi bungo ima le mere sida bi he budo pa khang bai ben do tare na ama khai bi ri ba manga lo khaman guru hom mai ge mere sinda ni pan le re he ben do bi do ko he South Andaman gi landam misida sana le ba kanglei pak te ki na sa taruk khak namom ohum pari ahum laksaraga nangi natam bang na saigon ste nangi nakhuya thamban soksaraga pangjaraba kari so khangjetraba hore na kari thokani khangdaba hayeng na kari oira kani khangdaba taibung pana sida pangna pa Sar gi som kapa jano late ne ai di git thaba ko pataw ge jangi ne mo de thala patana pare tha ge ba itu patro nang yu so koi da bi to Lambi sorok luna na thamba haibasi sakhot pa kunai amagi mamini tinjang kaijang daba kunai ama CMC harbadi luna na leiba mathau tai haina BJP Manipur Pradesh ki President Asia Rana Fongdorotli
Wafam asi India ki Prime Minister Narendra Modi ki mapok numit ka mari lenana ngarangdagi haudokiba Seba Pakwara gi ngasi nini chanba numita BJP Central District na sinduna Kwaraman Kaithel da pangthopa shit sengbai tharam amada Asia Dana fondokibani BJP Manipur amasung BJP Central District ki Karyakarta Singh yauna pangthopa tharam aduga mari lenana Asia Dana hai Cleanliness Drive asigi maru eba pandamdi namdam asi lunana thamduna tinjang kaijang daba khunai ama semgatpani haibaduni Noma magi kaithara liba mahosagi khal asi kanaba kari toba yabagi haibaramda mai onsilasi Kwaraman Kaithel asi lamdam asigi oina sakyeng selni Kaithel asigi akoibada mapam chadan amot agai hundopana Kaithel asigi masak thihanbagi masak ama oire akoibada lariba miam amadi Kaithel famliba singna amot agai mapam chana hundopiu Kaithel asi lunana thambada puna thodang nominasi haiba wafam e sardana makatana fongdoki Manipur Legislative Assembly gi handaki nungzumi famda you legalized ohlagani haibagi ngapigani you legalized ohlaga revenue laknabi wafam khanakibasi yamna laibakthi bani haina Coalition Against Drug and Alcohol kadagi President Hizam Prayukumarna fondokre wafam asi kada lingkhakibagi pangthok liba tara taruk laksuba Foundation Day gi tharamda lup asigi President Hizam Prayukumarna fondokibani Konung mamangda laiba kadagi health office ta pangthokiba tharam aduda All Manipur Women Social Reformation and Development Samaj Nupi Samaj ki President Ima Thokcham Ramani Amkil gi Advisor Kangembam Anandi USCM gi Vice President YK Dhiren Amadi Zeshi ILPS ki Co-Convener Waripam Second Yauna Masak Naiba Myoy Kayana Saryaki Foundation Day gi Tharam Amada Kadagi President Hizam Priyukumarna Hai lamdam asigi ima singna haukiba kumjali sing machamapan humfudra mangadagi hauna ngasi pauba yu thingnabagi tharam tongan ba thodang kaya lodana lakli adubu matam gi pali balengak singna hiram asida interest leina support obida bamaramna mapungfana thingbangam Excise Department asu chapchaba thodang lodana mamikak ki oina laibagi mongda leiri lamdam sigi ima sing amadi kada natana lamdam sida yu thingbina balaita baga chap manare Marakta police na yu khara fabana mapungfana thingbangamba oitokloi masi yamna laibak thiba amani pali balengak asisu yu legalization tawraga revenue yamna lakna bakaki kok thadaraga laikre asigumba kayasina maram oiraga lamdam sigi inkalakliba nahasing chahi kharagi matungda kari fibam orakani haiba tambangamdre hainasu Coalition Against Drug and Alcohol gi President Hizam Priyukumarna makatana fongdoki 2019 issue aikoi mayamna ima sing amasing kadana akoi higher country da madu posting issue aikoi madu su select committee thadar kangda madu dustbin da sangi ba ko kan lai aduna marum arkan akoi no exercise ribaside sarkar na phagado bo thabuk tobo matam stai da aikoi afabada aikoi na kadoi da su thingba yaroi mamdi thingju thingoi adubo thau phageni haibo coaching che karam hana karma momno phagada ge haibo poche de masidi aina yam chamjan jar kan stai da white paper ma ka koi putho kan stai da ma gi chana kangun sing yamna chuna yamna yawbo polom ka koi putho kan stai da praja miyam ga koi ga tana tingdar kan stai da madu yani na yaroi na haibo poche koi kudi ma madu khamina bom khamothau ta abra haina khale National Program for Control of Blindness and Visual Impairment NPCV and VI National Health Mission Manipur na sinduna kontrataret suba National Eye Donation Fortnight Awareness Campaign Competition ngasi Indian Medical Association gi holda pangthokre Taramadda marilena ba NPCV and VI gi SNO Dr. Vikram Singh Khoisnam na hai mi amna shiraba matungda mid donate toba yai habasi miyamda khanganabagi pandamda awareness program asi pangtopani hermasigi matangda miyamda hena khanganabagi pandamda painting competition asi su pangtopani Manipur gi oina mid donate tokiba mioi amata leitri adubu haujikti hayongwai siraba matungda mid donate tawjagi haiba nha kaya ama tholakle Hospital Cornea Retrieval Program haudoktuna hospital singda makoigi team thamlaga mi siba yaropa matamda khudakta counseling piduna cornea lawragani Loinana lakadari pachahi asida lamdam asida cornea store tofam lerakani haibagi thazabalai hainasu mahakna fongdoki handaki blessing se masing yam khalabni na blessing to base laha go ma yaman oibani na kwa aduna soidama ki chahi ani manung da lakani khali adui madakta khoina hospital retrieval program corneal retrieval program and so haujagani maduna kamai tawdono hai ka da hospital singkhida koi team laigani hospital haibasi da dia koi mi leitaba khota base dum yawbuni na khota ta counseling tawraga koina cornea se lobu yana ba khotna bagi program ni adu pasi so athuba da hora Tongan school gi mahiroi chani rom na saruk yadana pangthokiba painting competition aduda makong matang takraba mahiroi singda sel amadi certificate piduna pungning thagotki
Thoramaduda Health Services के Director Dr. K.H. Sashi Kumar, Health Services Public Health के Additional Director Dr. Y. Gopal Krishna, Manipur Playback Singer K. Bobin, Amadi NPCCB and VI की SNO Dr. Vikram Singh को इस्नामना President Member Singh ओइना सरुयाकी कक्चिंग डिस्ट्रिक्ट के मनु चना लेबा कक्चिंग खुनो कॉलेज की कैंपस ता स्टेट बैंक ऑफ इंडिया SBI की अनोबा ब्रांच अमा हांगदोकनबा रेकमेंड तौरे हाइना SBI की माइकैदगी राज्य सभा की मेंबर निंगथौ सना जौबले सेंबदा खंगलखरे हिरमसी की मतंगदा SBI की चीफ जनरल मैनेजर अरविंद कुमार ना खुदेक पिदुना निंगथौ सना जौबले सेंबगी मफमदा थारप चेरल अमगी मतुंग इन्ना कक्चिंग डिस्ट्रिक्ट ता बैंक की ब्रांच तरामाथोय लै मसी की मनुंगदा SBI की ओइना अहुम याउरी लोइना कस्टमर सर्विस पॉइंट याखै मापन लेबगी मनुंदा SBI की ओइना तरानिपानी SLBC की ओइबा मिफम अमा कुमजा लिसिंग अनि कुनगी मे की तांग कुदरुकता फमलबा मतुंग कुमजा लिसिंग अनि कुनमाथोय की डिसेंबर की तांग अमदा रिव्यू मीटिंग अमा पांगथोक्तुना कक्चिंग खुनौदा ब्रांच अमा हांगदोकनबा कैनरा बैंक ता सिनकी अदुबु कक्चिंग खुनौ कॉलेज की कैंपस ता SBI की अनोबा ब्रांच अमा हांगदोकनबा निंगथौ सना जौबले सेंबना थमकी वाफम अदुगी मतुंग इना SLBC की कन्वेनर अमा ओइना कैनरा बैंक का पुन्ना यिंगसिलगनी लोइनाना अनोबा ब्रांच अमल हांगदोपगी थबक थोरम सिंह अथुबदा पाखटनबसु खंगनखरगनी हाइना जेरल असिना मखा तारकली पनबा याबदी राज्य सभा की मेंबर निंगथौ सना जौबले सेंबना SBI की चेयरमैन दा बैंक असिगी ब्रांच अमा कक्चिंग खुनौ की एरिया दा हांगनबा हंदकता इकुई कुइजिंगेदा तक्सिनबा लेख्रबनी खोंगजोम करमना चाखोट हनगनी हाइबा WhatsApp ग्रुप अमा कैंसर नादुना लेरिबा खोंगजोम सिंगथामदगी थोकचोम जोइदा चाना थकनबा अमदी शेल ओना लुपा लिसिंग तेरा मतिंग पांख्रे तिंगबांग खोंगचर अदुदा ग्रुप असिगी वाइस प्रेसिडेंट KH कान्हाई सेक्रेटरी L विनोद कुमार ट्रेजरर सापम रोमेश अमदी ग्रुप असिगी मेंबर सिंगसु सरुयाकी Relieving the Hunger Haiba Team की मखादा Lions Club of Moirang अमदी KK Moirang केंद्र अपुनबा लुप केमकाल ना पुन्ना खुत्सम नदुना ngarang चुरचानपुर डिस्ट्रिक्ट के मनुचनबा Senior Citizens Home सगांगदा लेबा हलसिंगदा चाकलेन अमा कटख्रे Lions Club na tha asigi tara mathoidagi tara taret fauba chatharakpa one multiple one activity land a hand bit hunger amadi chemical gi oina langban thagi halsingda kachaba haiba wakhalon adugi matung ina Lions Club of Moirang amadi chemical na punna sinduna Senior Citizens Home sagangda leiba hal nimfuda chaklen adu pizakhibani Thoramaduda Lions Club of Moirang gi secretary H Somikanta chemical gi joint secretary L Boy amadi Lions Club amadi chemical gi thomi kayana saruyaki COVID-19 na tholalakliba virus ki yamna launaganba Omicron strain gi anoba subvariant amasu thengnare haina South Africa gi National Health Department na confirm tawrakre BA 2.75 koba anoba subvariant asi Guwatengda haukiba July da laukiba sample amada ihan hana thengnaki madugi matungdagi masigi subvariant asi atay mafamdadi thengnadri haina department gi spokesperson Foster Mohale na haiki subvariant asi yamna nungnang bapokpa yabadi oidri Paksana sandoliba Omicron ki BA.4 amasung BA.5 ka yengnabada masigi variant asi yamna sathiba oide mamangi subvariant ani asidi makhata na South Africa da sandoli adubu mi mayangi immune wankhathiba maramna aruba mongda nahanbadi ngamdri haina Mohale na makhata ki Amaromda tungda COVID-19 naijit asi web kaya lakpa yai maramaduna malem sinba tungna lengak singna sem sarga legadabani amasung thingnana ba hotnagadabani haina World Health Organization WHO na section wa haikre Laijit asi loshin bangambi pam phibam oidri haina WHO gi Director General Tedros Adhanom Ghebreyesus na Geneva da press briefing amada phongdokre WHO gi matung ina tha aski tang mangadagi taramathoi faubada malem sinba tungna COVID-19 gi chayol gi oina lakpa anoba case masing asi chada kunipan hanthake chayol amada laina asina mi hatbagi changsu chada kunithoi hantahanduna patient listing taramathoi khaktamaksi ki haire laja thengnaba asi marathon namjel gumani haina Tedros na makata na haike WHO की Health Emergencies Program की Technical Lead Maria Van Kerkhove na virus asi malengi mafam kaya da kanna sandorakli WHO da report tawrakliba case asidi yamna watlibani haina phongdoke Leibak asigi mafam kaya da pangthoknabagum Krisi Vigyan Kendra Thobal nasu Poshan Ma gi tharam ngarang KVK Thobal gi campus da ujara kaya thabaga loinana awareness program amasu pangthokre Thoramaduda Department of Horticulture and Soil Conservation Thobal gi District Horticulture Officer M Nabachandra KVK Thobal gi Head amasung Senior Scientist Dr. Jesma Rani Sarangtem amadi KVK Thobal gi SMS Agronomy and Tombana Athoiba mitung oina saruyaki Tharangi sarugam oina Nutrition Gardening Biofortified Crop Narratives haiba hiramasingda KVK Thobal gi SMS RK Limbisana amasung Dr. Chuwang Hizamna wangangki Nutrition Serial gi matangda and Tombana interaction gi tharamsu pangthoki
loinana district head horticulture Thobal amadi district forest Thobal division dagi pirapa maru marang amasung ujara sing farm women amadi anganwadi forest sing anganwadi workers sing da yantoki Tharamadu Khangabok Partugi Anganwadi Center amasung KVK Thobal gi campus da uhai pambi kaya thaduna loisinke COVID-19 laichit asidagi ngauthokna ba achamba section thorang kharanga na chapinaba MAMI TV ke mai kedi gening singjari madudi yumdagi hek chathopaga face mask upiu mi amaga gi marakta futter ke arapa thambiu mai met khutsa toin hamdu piu amadi COVID vaccine ka payar ba sing suksoi shoidana COVID vaccine ka toktina laichit asidagi kanana ba nyampun hona minasi Arabada Mariba Pau Muhana Preservation Committee of Deported Manipuri War Heroes in Andaman and Nicobar Island na Port Blair Jatuna Anglo-Manipuri landa landfa oina Port Blair lekidaba Manipuri athoba singi mapamda langban gi haikalikat tamkre Tinjang kaijang daba kunai ama CMC harabadi luna na leba mathau tai haina BJP Manipur Pradesh ki President Eshara na phongdorakle Matang asida hauji ki oina di news update loisinjari makata ba pawgidamak nimidang waram pung 5 gi English Prime Time News interview Admission की खुदोंचाबा लेजरे इंडिया की मनुंगदा ममिंग लेरबा इंस्टीट्यूट सिंगदा MBBS, MD, MS, BDS तमनिंग सिंगी दमक नीट क्वालिफाइड ओइरबा छात्र सिंग लो पैकेज से तंबगी खुदोंचाबा लेजरे अमदी इंजीनियरिंग तमनिंग छात्र सिंगी ओइना IILM University Greater Noida in collaboration with IBM दा तंबगी खुदोंचाबा लेरे Northeast students सिंगी दमक स्पेशल स्कॉलरशिप की खुदोंचाबा सु पिजरी 7005414830 नत्रगा 7310188494 नत्रगा 8787362480 अमसुंग 038529535527 अकुपा मरोल की दमक पिजरीबा नंबर असिदा ngasi ngasimak contact tobiyu iPhone gi mapu oibiyu iPhone gi mapu oibiyu lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiyu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontra da lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudongchaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Vego Hotel Panthoibi Pharmacy Lamfel near Lamjingba Hospital Sorzini Hotel Moirang near Maibe Gas Infal College Gate Dukan Amu Dukan amasung Bembem Wholesale Dukan Patsoy Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gidamak pizari ba number sida contact